Tangkhul Nagagi lamdagi Kuki sing Tanthokpagi haglay haina CSO singna phongdorakre. Tangkhul Nagagi lamda sangda famlauduna leirakiba Kuki sing matam ama hektada Naga singna Tanthokpagi haglay Central amasung Manipur government na su agreement sign taunariba Kuki ang group singi camp sing Naga taba khulgi manakta sanaba honariba sing amadi ain kaina khunda silakliba Kuki migrant singa loinana document suna paidaba immigrant sing deport tawgadabane haina Tangkhul Nagagi civil society organization singna dabi tawragli. KCP MFL ga mari leinaba police commando gi driver ama fare haukiba February 15 da lal haulu KCP MFL ga mari leinaba Manipur police commando gi driver ama fare hairi police ki pauna hairibana faraba kedar adugi mamingna Kongkham Chana Zawba Elias Ibomcha chahi nimpuga humdoi Bisnupur district ki Nambol police station gi manung chanba Ulau Chanura dagine miyoy asi security ki operation manung da mahaki locality dagi fakibane Faraba Ibomcha si Manipur Police Commando gi driver ama oirabasu KCP MFL gi active cadre amaga chapmanaba thabak tawi miyoy asi lubasi gi cadre sing recruit tawbagi thabakta hakthengna chenai Faraba miyoy asi gi mathakta makhataba investigation gi thabak chathari haidi MLA Balte laikhidabada Union Territory gi demand amu hana taksilagli 56 Thanlon Assembly Constituency ki sitting MLA Bungjagin Baltena laikhidabada awaba phongdokpaga loinana Churchandpurda miyoy listing kayana awaba phongdokpagi thauram pangthokre nahan ayukta Churchandpur Medical College campus da candlelight ki thauram amadi mahairoi sing civil society organizations sing village representatives sing amadi miyoy kayana sarugyaki thauram aduda tribal student body sing oiriba Kuki Student Organization KSO, Mars Student Association High SA amadi Jaumi Student Federation ZSF na punna khutsanaduna tharam asi pangthoki awaba phongdokpagi tharam aduda sarugyaki basingna laikhiraba legislature bu ikai khumnaba amadi Hills area gi oina separate union territory UT with legislature gi demand so amu hana taksin ki Justice amasung political safeguard ki oiba slogan singlaw ki adubu thauram ase yamna santi oina pangthoki awaba phongdokpagi thauram adugi mamangda MLA Balte gi thawai yaudraba haksangbu postmortem examination gi damal district hospital morgue thamki Thauram aduda wangang kibasingna MLA Balte na laikhidaba asti tribal community gi oina yamna chauna mangjabane Hills district singi oina political arrangement gi demand asti constitutional amadi democratic oiba khongjangda makadana chathakigani hairi MLA Balte gi masanupa mahaki mapana tawramba thabaksing amadi community gi oiba thajaba singbu ningsingnaba appeal tawki masina thauram asida sarugya kiba miyoy kayabu emotional ohanki hairi India lengak na ngami matagum mitok handoktana census tawraglabadi miyam ga loinana haurakpa ihau kayagi afafadagi teksak lengak asina pujagadabani haina Jitendra Ningombana phongdorakre census tawba natraga yaithopagi chapchaba wafam February tha phawbagi manungda khangalaknaba campaign for just and for delimitation JFD na lengakta thangkiba wafam nahaunana ningsinglagli karigumba February tha phawbagi manungda lengaki maikidagi paukum phangdribadi Miyangi Khongjang Sangshinaba Warip Lauragani Haina Lubasigi Convener Jitendra Ningombana Section Warol Thamlakre Wapamasi Ngarang Lengang na April Thadagi Hawadariba Census Taunabagi Tabak Pai Khalaglibasi Poram Chumna Pangthoknabagi Matangda JFD na Sinduna Mafam Kayada Chatuna Paring Naina Satharagliba Khana Nainabagi Mifamgi Saruk Ama Oina Imphal West District ki Wangoi Laiprakpa Makha Laikai Community Hall da Pangthokiba Mifamda Phongdokibani Jitendra Ningombana Makataraduna Hai Manipurda April Thadagi Hawadariba Mikok Tibagi Tabagasti Lamdamasigi Oidiba Pibam Asiga Chanade Maramaduna Lamdamasida Ladiba Lengak Astigi MLA Minister Singna Lamdamasida Mikok Tibagi Tabagasti Matam Kara Yaitok Nabahonagadabani Loinana Lamdamasidagi Mitop Sing Hana Masak Kangdoklaba Matungda Mikok Tibagi Tabak Chathanaba Honagadabani Loinana Lamdamasigi Haudi Oidiba Pibam Asida India Lengangna Silakliba Census Tobagi Tawong Asti Adumak Chathagiba Tarabadi Mapandagi Narol da Sangsilakiba Mitop Sing Mikok Tibada Yaukiduna Makoina Indiagi citizen ama Oibata Natana Makoigi Pampam Tokwa Rising Talakpada Aikoina Tingba Yaroi Haiki Manipur violence ki matang da Supreme Court na sengkiba Inquiry Commission gi chairperson resign tawkre
केसकी चार्जशीट कॉपीसिंग victimsingda yauhanaba Supreme Court na CBI amasung Manipurgi SIT singda khangankhre. Manipur violence ki matangda thiganaba Supreme Court na sengkiba Inquiry Commission gi lusingba oiriba Guwahati High Court gi hanagi Chief Justice Ajoy Lamba Commission asigi Chairperson Pham dagi resign tawkhre. Mahangna resign tawkhraba matung Supreme Court gi hanagi Justice Balbir Singha Chauhana na lagliba March amadagi Commission asigi Chairperson oina thabak puba hauragane. Ministry of Home Affairs na ngarang thokkiba notification amagi matung ina Commission of Inquiry gi Chairperson Justice Ajoy Lamba na Pham asidagi resign tawnaba thorakpa cherol ayaba pikhibaga loinana Chairperson asigi Pham Supreme Court ki hanagi Justice Balbir Singha Chauhana punna Central Government na appoint tawkhre. Kumjali Singani Kulhumdoiga May ahumdagi thoragliba Manipur violence asigi matangda thiganaba Supreme Court na Inquiry Commission asi Kumjali Singani Kulhumdoigi June Marida sengkibani. Agency ki paun hai Guwahati High Court ki hanagi Chief Justice Ajoy Lambana kari marangi Commission of Inquiry ki Chairperson Pham thadokibano haiba chapchana khangba ngamdre. Commission asida thabaktagi potharaba IAS officer Himanasu Sekhar Das amasung thabaktagi potharaba Aloko Prabhakar yauribani. Commission asigi Chairperson amang honglagasu hana leiba term of reference amadi atay condition singda ahongba leiroi. Commission asi hek lingduna mathau tawba haubadagi tha taruki manungda report langkhalangnaba Supreme Court na matam pikhibani. Commission asina matam pikhalangnabagi matangda mamangda Supreme Court na tha taruki matam anirak matam sangdokre. Haudik lairiba Commission asina Supreme Court report langkhalangnabagi matam aroibo ina lagliba May 10 phawba matam pikhibani. Amaromda Manipur violence ka mari lainana laukhalakpa case singi charge ki copy victim gi imong manungda yauhanaba Supreme Court na Central Bureau of Investigation CBI amasung Manipur gi SIT sing Special Investigation Team da khangankhre haidi. Manipur University ki wathok Vice Chancellor amadi Registrar na daida pugadabani haina MSUM na phongdorakre. Aikhoigi human resource hengatnaba awangba thaki mahaisang ama oina leiriba amadi miyamna sagyeng mingsel ama gumlawnariba Manipur taibang mahikol Manipur University asi ngasidi mahikol asi bu sasan tawriba singna bhamen tadaba mawongda tawningba tawrakpadagi aikhoigi khunai asi amambagi irol nungda sangsilagli. Makhoigi thawong asi miyamna thinghawbagi mathau tai natrabadi aikhoigi human resource asi muchabaga chap manarabani haina Socialist Student Union of Manipur MSUM na phongdoragli. Serol asin hai mahikol asi bu chalairiba singna tawningba tawbagi mahina handak mahikol asida matam kayagi mamangdagi leptana wathok lanthok kaya thoktuna lagli. Adumoina mag wathok sing asigi matangda mari leinaba authorities singna thigatuna maralaiba singi mathakta inquiry tawba amadi serak pibagi wafam ngasisu taba leitre. Handak anawa wathok ama oina thoktuna University asi wathok leptaba University ama oiri. Handak thoragliba wathok asigi matangda MSUM na kupna thigalubada Vice Chancellor Registrar amadi makhoigi naknaba miyoi kharana asoba recruitment scam ama tawrambadagi thokpa oiramki. Handak nantising post khara lawbagi thabak haidokpada Vice Chancellor oiriba Professor N Lokendragi mamang nupi ki pokminaba manaw nupa Irungbam Joshua kauba miyoi amma khalakhiba amadi haujik registrar oiriba Oza Moirangthem Pramjit ki masenupa Asom Nemchan kauba amasu khalakhibaga loinana makhoige punna chatminaduna University asibu leikhatana singthariba Oza amadi staff kharagi macha masu khara registrar na MU asi makhoigi imung manungum maningtamna panbagi khudam mami amadi masigumba thawong MSUM na hakchina lawi haiki. Central leadership na ingit piraktabana Minister Expansion tawba laikhai tadri Manipur budget session March thada kaunaba khangalakre haina losi dikho na phongdorakre. BJP Central leadership na handak Chief Minister Yumnam Khemchan Singha yauna unaduna wari sanakib aduda state asigi BJP na lusingba anawba laingak asigi oina Minister Expansion tawbagi matangda ingit amata piraktabana maram oiraga state asigi oina Minister Expansion tawbagi matamasi matam khara thengtharaba yai loinana anawba laingak asigi budget session March ki anis suba sayolda pangthoknaba Central leadership na khangalakre haina Deputy Chief Minister Losi Dikona phongdorakre.
Losi Dikhona Waikem Chanamasong Deputy State Minister Nemta Kipgen Galoinana Thasiki Kunma Thoidigi Kunmanga Pauba New Delhi the Prime Minister Narendra Modi Yauna Tongan Ba BJP Central Leaders Ting Unaduna Wari Sanaraba Matung Nahan Imphal Airport Halakibane Mahangna Airport Hek Tunglabaga Pau Missing na Hangba Wahangi Pau Kumpiradun Hai Nauna Semliba BJP na Lusing Ba State Government Astigioina Atuba Matamda Ministers Tanthokpagi Wafam asi Haudik Fauba Laikai Tadri Makoina Delhi the Satkiba Kongchet Aduda Prime Minister, Union Home Minister, Union Defense Minister, Union Finance Minister amasung BJP Central Leaders singa unaduna tongan ba Shaukat Taurang amadi IDP singi rehabilitation taunabagi matangda wag kanaki haidi mahangna hai BJP Central Leaders sing unaba aduda Manipur government ki Cabinet Tanthokpagi matangda wafam amata pirakpa Leite adubu budget session March thagi ani suba session na pangthoknaba khangalaki haidi amaromda paugi likhul amana hai Minister Waikem Chana New Delhi da Leidingai Matamda BJP National General Secretary Organization BL Santos ka unaduna Manipur da nauna semliba BJP na lusingba lengak asigi Council of Ministers Tanthokpa amadi Pham Yenthokpagi wa khanakibaga loinana lakadoriba English singani kuntaret ki March fawagi manungda Tarahumdoi suba Manipur Assembly Election Party asigi mapangal kankat handuna mai pangnabagi damak khanaki haidi Nakalamaromda se Minister Waikem Chan nahanung til Delhi dagi Imphal Airport da tunglabada paumising na hangba wahangi paukum amata piramdana chatki masina takpadi Manipur gi anoba lengak asigi Minister Tanthokpagi wafam asi mayek singna laikhai taba ngamdri haibani Jiribamgi Travel Khul Tarahumdoi Fairjol District ki manungda laijarage haiba wafam thoraglei Jiribam District ki manungda lairiba Travel Village Tarahumdoi Fairjol District ki manung chana lainingbagi wafam Khul Tarahumdoi asigi chief singna puna khudek piba cherol amada phongdoragli Jiribam District ki manungda lairiba Travel Khul Tarahumdoi adugi chief singna puna khudek piduna thadorakpa formal declaration aduna makoi masamang amadi makoi gi khunja sing Fairjol District ki Administrative Jurisdiction manungda leiba haibasi apamani ningsingba thoktraba matamdagi makoina leiriba mafamsing astigi saruk natraga masjid oina haudi leiriba Fairjol District astigi manungchana leirakibani maramasina makoina makhatana Jiribam District Administration gi makhada lainingre haidi Tribal Chief Tarahumdoi asina khudek piduna thadorakpa formal declaration aduga loinana haujina Jiribam District ki manungda leiriba aduga Fairjol District ki manungda changjarage hairiba lamgi saruksing adugi map amasu yauri Formal declaration aduda enclosed toriba documents sing Indigenous Tribal Advocacy Committee ITAC na countersign tawbaga loinana resolution aduda committee ki chairman Runglien Khum Kaibon amasung secretary Himingthang Burina ayaba piki Formal declaration aduna tribal kultara humdoi asti Fairjol District da punabagi thabak atuba matamda laukhatpinabastu Manipur lengak da taksilagli